ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤꯀꯣ ꯑꯩꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯔꯤꯃꯦꯅꯤꯡ ꯄꯥꯔꯠꯇꯣ ꯃꯊꯪꯗ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯃꯈꯥ ꯇꯥꯃꯤꯟꯅꯔꯁꯦ ꯊꯔꯁꯗꯦ ꯅꯨꯃꯤꯠꯇ ꯆꯠꯂꯦ ꯑꯗꯨꯒ ꯐ꯭ꯔꯥꯏꯗꯦ ꯐꯥꯎꯗ ꯀꯔꯤ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯈꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯂꯤꯖꯈ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯀꯤ ꯑꯦꯛꯇꯤꯚꯤꯇꯤꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯦ ꯑꯗꯨꯅ ꯁꯦꯇꯔꯗे ꯅꯨꯃꯤꯠꯇꯨꯁꯨ ꯑꯦꯁ ꯌꯨꯖꯨꯋꯦꯜ ꯑꯩꯈꯣꯏ ꯄꯨꯡ 6ꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏꯁꯦ ꯒꯦꯗꯔ ꯑꯞ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯍꯥꯏꯀꯤꯡ ꯑꯃꯗ ꯄꯨꯔꯦꯕꯀꯣ ꯍꯥꯏꯀꯤꯡ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯐꯖꯈ꯭ꯔꯕ ꯇꯤ ꯑꯦꯁꯀꯦꯞꯀꯤ ꯆꯤꯡꯆꯦꯞꯁꯦ ꯁꯤ ꯈꯣꯡꯅ ꯂꯣꯏ ꯂꯥꯟꯒꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯂꯝ ꯑꯣꯏꯅ ꯀꯣꯏꯕ ꯆꯠꯄꯗꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯝꯕꯤ ꯂꯩꯕ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯄꯦꯚꯃꯦꯟ ꯐꯖꯅ ꯁꯦꯝꯃꯒ ꯂꯩꯕꯗꯗꯤ ꯑꯩꯈꯣꯏꯅ ꯒꯥꯔꯤꯁꯦ ꯈꯥꯝꯃꯒ ꯐꯣꯇꯣ ꯅꯝꯕꯗꯨꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯋꯤꯗꯤꯟ ꯗ ꯑꯦꯁꯇꯦꯠꯇ ꯂꯩꯔꯕꯅꯀꯣ ꯄꯨꯔꯥ ꯉꯁꯥꯏꯒꯤ ꯇꯤ ꯒꯥꯔꯗꯦꯟ ꯃꯔꯛꯁꯦ ꯑꯩꯈꯣꯏ ꯈꯣꯡ ꯂꯝꯕꯦꯟ ꯈꯛꯇꯅꯤꯀꯣ ꯂꯩꯍꯧꯔꯤꯁꯦ ꯑꯗꯨꯏꯗꯣ ꯑꯩꯈꯣꯏ ꯄꯨꯔꯥ ꯈꯣꯡꯅ ꯆꯠꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ 7 ꯀꯤꯂꯣꯃꯤꯇꯔꯁꯦ ꯆꯠꯂ ꯃꯇꯨꯡꯗ ꯃꯐꯝ ꯑꯃꯈꯛ ꯌꯧꯋꯦ ꯆꯤꯡꯆꯦꯞꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯥꯀꯟ ꯑꯃꯅ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯕꯤꯂꯣꯡ ꯇꯧꯔꯦ ꯅꯥꯀꯟ ꯑꯃꯅ ꯀꯦꯔꯂꯥꯗ ꯕꯤꯂꯣꯡ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯄꯨꯔꯥ ꯂꯝꯕꯤ ꯐꯖꯅ ꯔꯣꯗ ꯑꯃ ꯊꯦꯡꯅꯔꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯆꯤꯡꯆꯦꯞꯀꯤ ꯅꯥꯀꯟ ꯑꯃꯗ ꯑꯉꯥꯡꯈꯩꯗꯣ ꯑꯩꯅ ꯐꯣꯇꯣ ꯀꯩꯀꯩ ꯑꯗꯨꯝ ꯈꯔ ꯅꯝꯕꯤꯔꯛꯑꯦ ꯀꯩꯒꯤꯅꯣꯗꯤ ꯃꯈꯣꯏꯒꯤ ꯐꯣꯟꯗꯤ ꯂꯣꯏ ꯂꯧꯁꯟꯕꯤꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥꯈꯩꯒꯤꯗꯤ ꯐꯣꯟꯗꯣ ꯄꯨꯕ ꯌꯥꯏꯕꯀꯣ ꯃꯣꯏꯒꯤ ꯐꯣꯇꯣ ꯈꯔ ꯚꯤꯗꯤꯑꯣ ꯈꯔ ꯑꯗꯨꯝ ꯅꯝꯃꯤꯟꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯍꯜꯂꯛꯑ ꯃꯇꯨꯡꯗ ꯕ꯭ꯔꯦꯛꯐꯥꯁ ꯍꯥꯎꯅ ꯆꯥꯔꯦ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯈꯥ ꯆꯠꯊꯔꯁꯤꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯐ꯭ꯔꯥꯏꯗꯦꯗ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯒꯦꯝꯗꯣꯀꯣ ꯁꯔꯀꯜ ꯑꯃ ꯀꯣꯏꯔꯒ ꯃꯈꯣꯏ 1 2 3 4 ꯂꯣꯏꯅ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯕꯒꯤ ꯒꯦꯝ ꯁꯥꯟꯅꯈꯤꯕꯈꯩꯗꯨꯅ ꯃꯈꯣꯏꯈꯩꯁꯦ ꯍꯟꯗꯛꯇꯤ ꯑꯥꯎꯠꯗꯣꯔ ꯑꯦꯛꯇꯤꯚꯤꯇꯤ ꯄꯨꯊꯣꯛꯈꯤꯗꯣꯔꯝꯅꯦꯕ ꯑꯗꯨꯒꯤ ꯃꯈꯣꯏꯅ ꯏꯟꯗꯣꯔ ꯂꯩꯍꯧꯕ ꯃꯇꯝꯗ ꯑꯥꯎꯠꯗꯣꯔꯗ ꯂꯩꯍꯧꯕꯈꯩꯗꯨꯅ ꯍꯧꯖꯤꯛ ꯒꯦꯝ ꯑꯅꯤꯁꯦ ꯁ꯭ꯋꯥꯞ ꯇꯧꯕ ꯈꯛꯀꯤ ꯋꯥꯔꯤꯅꯦꯕ ꯑꯗꯨꯅ ꯑꯥꯎꯠꯗꯣꯔꯁꯦ ꯈꯔ ꯆꯠꯂ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯒꯗꯧꯕ ꯑꯣꯏꯔꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯎ ꯑꯋꯥꯡꯕ ꯃꯀꯥ ꯎꯁꯤꯒꯤ ꯅꯥꯀꯟꯗ ꯁ꯭ꯇꯦꯞꯁ ꯂꯩꯀꯣ ꯁ꯭ꯇꯦꯞꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯩꯔꯥꯛ ꯍꯥꯏꯇꯥꯔꯦ ꯀꯩꯔꯥꯛꯁꯦ ꯀꯥꯔꯅꯤꯅ ꯀꯩꯔꯥꯛꯁꯦ ꯀꯥꯔ ꯃꯇꯨꯡꯗ ꯔꯣꯞ ꯋꯦ ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯊꯧꯔꯤ ꯑꯍꯥꯟꯕꯩꯁꯤꯗꯤ ꯅꯥꯀꯟꯗ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯣꯇꯦꯛꯇꯦꯠ ꯑꯣꯏꯅꯤꯕ ꯑꯇꯣꯞꯄ ꯊꯧꯔꯤ ꯑꯅꯤ ꯑꯃꯅꯁꯨꯀꯣ ꯑꯗꯨꯏꯗꯣ ꯐꯖꯅ ꯁꯥꯡꯅ ꯂꯥꯜꯂ ꯆꯠꯂꯅꯤꯀꯣ ꯍꯥꯏꯠꯁꯦ ꯐꯖꯅ ꯋꯥꯡꯉꯦ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯅꯦꯛꯁꯇꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯊꯧꯔꯤ ꯑꯃꯈꯛ ꯑꯣꯏꯔꯅꯤ ꯑꯗꯨꯒ パイꯅꯕ ꯊꯧꯔꯤꯁꯨ ꯑꯃꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯏꯗꯣ ꯑꯩꯈꯣꯏꯁꯦ ꯁꯥꯡꯅ ꯂꯥꯟꯊꯣꯛꯑꯅꯤꯗꯅ ꯂꯥꯟꯊꯣꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏꯒꯤ ꯐ꯭ꯔꯤ ꯐꯣꯜ ꯆꯣꯡꯊꯔꯛꯀꯗꯕꯅꯦꯕ ꯊꯧꯔꯤꯁꯦ ꯄꯥꯏꯔꯒ ꯑꯗꯨꯒ ꯃꯈꯥꯗ ꯑꯩꯈꯣꯏ ꯁꯦꯐꯇꯤ ꯀꯩꯀꯩ ꯑꯩꯈꯣꯏ ꯍꯦꯜꯃꯦꯠ ꯀꯩꯀꯩ ꯂꯣꯏ ꯌꯥꯎꯏꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯨ ꯃꯣꯏꯁꯦ ꯖꯨꯔꯥ ꯅꯨꯄꯤ ꯃꯆꯥꯁꯨ ꯖꯨꯔꯥ ꯁꯥꯔꯒ ꯉꯁꯥꯏꯒꯤ ꯇꯤꯝ ꯑꯃꯃꯝ ꯁꯥꯔꯒ ꯆꯠꯂꯣ ꯍꯥꯏꯕꯅꯦꯕ ꯑꯗ ꯉꯁꯥꯏ ꯅꯨꯄꯤ ꯃꯆꯥꯗꯤ ꯑꯩꯅ 23ꯅꯦ ꯍꯥꯏꯈꯤꯕꯗꯣ 23ꯅꯤꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯣꯠ ꯅꯝꯕꯔꯗꯤ ꯑꯣꯏꯔꯦꯗꯅ ꯑꯗꯨꯅ ꯇꯤꯝ ꯁꯦꯝꯃꯛꯄ ꯃꯇꯝꯗꯗꯤ ꯑꯃꯗꯣ ꯑꯣꯠ ꯇꯥꯔꯕꯅꯤꯅ ꯑꯩꯒ ꯄꯦꯌꯔ ꯑꯞ ꯇꯧꯔꯒꯀꯣ ꯑꯩꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯈꯩꯅꯀꯣ ꯃꯦꯝꯁꯨ ꯆꯠꯂꯨꯗꯅ ꯍꯥꯏꯕ ꯑꯗꯨ ꯑꯩꯅ ꯌꯥꯝ ꯂꯥꯏꯅ ꯑꯩ ꯆꯠꯅꯤꯅ ꯍꯥꯏꯕ ꯈꯪꯉꯕ ꯍꯥꯏꯕꯗꯤ ꯄ꯭ꯂꯤꯖ ꯗꯣꯟ ꯏꯚꯟ ꯇ꯭ꯔꯥꯏ ꯃꯤ ꯀꯣ ꯑꯗꯨꯝ ꯏꯁꯥꯒꯤ ꯍꯥꯏꯠꯀꯨꯝꯕ ꯈꯣꯠꯄꯁꯦ ꯑꯩ ꯏꯁꯥꯒꯤ ꯈꯔ ꯀꯤꯒꯟꯗꯦꯕ ꯑꯗꯨꯅ ꯐꯖꯅ ꯑꯩꯗꯣ ꯑꯗꯨꯝ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯑꯩ ꯄꯦꯌꯔ ꯑꯞ ꯇꯧꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯣꯏ ꯃꯁꯦꯟ ꯑꯃꯨꯛ ꯑꯩꯒ ꯑꯣꯏꯅꯤꯡꯉꯦꯅ ꯃꯣꯏ ꯃꯁꯦꯟꯁꯦ ꯑꯃꯨꯛ ꯎꯅꯔꯦ ꯑꯗ ꯐꯥꯏꯅꯦꯜꯂꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯁꯥꯏꯖꯇꯣ ꯍꯥꯏꯐꯦꯠꯇꯪ ꯋꯦꯠ ꯍꯥꯏꯐꯦꯠ ꯃꯥꯟꯅꯒꯗꯕ ꯑꯃ ꯈꯜꯂꯒ ꯃꯥꯒ ꯑꯣꯏꯅ ꯆꯠꯂꯒꯦꯅ ꯍꯥꯏꯔꯦꯕ ꯍꯥꯏꯕꯗꯤ ꯕꯦꯂꯦꯟꯁꯤꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯧꯕ ꯀꯥꯟꯗꯗꯤꯀꯣ ꯑꯍꯥꯟꯕꯒꯨꯝꯕ ꯆꯠꯄ ꯃꯤꯈꯩꯁꯦ ꯂꯥꯎꯕ ꯈꯣꯠꯄ ꯌꯥꯝ ꯇꯧꯋꯦ ꯈꯣꯠꯂꯦꯀꯣ ꯑꯗ ꯑꯩꯁꯨ ꯁꯨꯝ ꯌꯦꯡꯉꯦꯕ ꯃꯣꯏꯅ ꯇꯧꯔꯤꯁꯤꯡꯗꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯍꯦꯜꯃꯦꯠꯇꯒꯤ ꯀꯩꯗꯒꯤ ꯁꯦꯐꯇꯤ ꯒꯤꯌꯔꯁꯦ ꯁꯦꯠꯂ ꯃꯇꯨꯡꯗ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯤꯗꯨꯗ ꯑꯩꯈꯣꯏ ꯀꯥꯔꯛꯑꯒꯦ ꯌꯥꯔꯕ꯭ꯔꯥ ꯍꯪꯗꯣꯏꯅꯦꯕ ꯑꯃꯗꯨꯅ ꯌꯥꯔꯦ ꯍꯥꯏꯔꯀꯥꯟꯗ ꯀꯥꯗꯣꯏꯅꯦꯕ ꯑꯃꯗꯨꯁꯨ ꯂꯣꯏ ꯀꯣꯑꯣꯔꯗꯤꯅꯦꯁꯟꯁꯦ ꯔꯦꯗꯤ ꯂꯩꯒꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯒꯥꯏꯗ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯕꯗꯣ ꯑꯗꯩꯗꯤ ꯑꯩꯅ ꯀꯥꯔꯛꯑꯒꯦ ꯍꯥꯏꯔꯦ ꯀꯥꯔꯛꯑꯣ ꯍꯥꯏꯔꯦ ꯑꯩ ꯀꯥꯈꯠꯂꯦ ꯑꯩꯅ ꯂꯤꯗ ꯇꯧꯔꯦꯀꯣ ꯑꯩꯒꯤ ꯃꯅꯤꯡꯗ ꯑꯩꯒ ꯆꯠꯃꯤꯟꯅꯒꯗꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯦꯕꯀꯣ ꯏꯕꯥꯅꯤ ꯆꯠꯄ ꯃꯇꯝꯗ ꯏꯕꯥꯅꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯁꯤ ꯆꯞ ꯃꯥꯟꯅꯅ ꯊꯥꯡꯁꯤꯀꯣ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯑꯩꯅ ꯑꯗꯨꯝ ꯑꯍꯥꯟꯕ ꯆꯠꯄꯁꯦꯀꯣ ꯔꯥꯏꯠ ꯂꯦగ్ ꯍꯥꯏꯔꯦ ꯃꯥꯁꯨ ꯔꯥꯏꯠ ꯂꯦగ్ ꯍꯥꯏꯔꯛꯀꯅꯤ ꯃꯥꯁꯨ ꯑꯗꯨꯝ ꯂꯦꯐ ꯂꯦగ్ ꯍꯥꯏꯔ ꯂꯦꯐ ꯂꯦగ్ ꯍꯥꯏꯔꯒ ꯏꯕꯥꯅꯤꯁꯦ ꯌꯥꯝ ꯂꯥꯏꯅ ꯆꯠꯈ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯊꯧꯔꯤꯗꯨꯗ ꯑꯗꯨꯒꯤ ꯃꯊꯪꯒꯤꯁꯤꯅꯦꯕ ꯈꯔ ꯍꯦꯟꯅ ꯂꯨꯗꯣꯏꯁꯦ ꯃꯊꯪꯒꯤꯗꯗꯤ ꯊꯧꯔꯤꯁꯦ ꯂꯥꯏꯟ ꯑꯃꯈꯛ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯄꯥꯏꯅꯕꯁꯨ ꯑꯃꯈꯛꯇꯪꯗꯅꯦꯕ ꯑꯗ ꯑꯩꯅ
ꯁꯤꯗꯅ 1 2 1 2 ꯍꯥꯏꯔ ꯆꯠꯁꯦ ꯍꯥꯏꯔꯦꯕ ꯑꯗꯨꯅ ꯏꯕꯥꯅꯤꯁꯦ ꯆꯞ ꯃꯥꯟꯅꯅ 1 2 1 2 1 2 ꯑꯅ ꯁꯨꯃꯥꯏꯅ ꯆꯠꯈ꯭ꯔꯦꯅ ꯑꯗꯨꯒ ꯐ꯭ꯔꯤ ꯐꯣꯜ ꯇꯧꯕ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯔꯛꯑꯦꯕ. Bro, I'm climbing. Ma'am, once more. Yo, bro, I'm climbing. கால்ல மட்டும் தான் அபிலேஷ் கையில வச்சிருக்கோம். ராம் சரண் பிடிச்சி கேட்டா இருந்தாலும் என்னாச்சு மணி வந்துட பாருங்க. ꯑꯗꯨꯒ ꯑꯩꯅ ꯀꯨꯝꯊꯔꯛꯑꯀꯥꯟꯁꯦ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯈꯩꯗꯨꯗꯀꯣ ꯅꯈꯣꯏꯗꯒꯤ ꯐꯥꯎꯕ ꯑꯩꯅ ꯍꯦꯟꯅ ꯊꯨꯅ ꯂꯣꯏꯅꯦ ꯍꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯃꯣꯏꯅ ꯃꯤꯁꯁꯦ ꯄ꯭ꯔꯣ ꯑꯣꯏ ꯂꯩ ꯁꯣꯔꯤ ꯃꯣꯏꯗꯤ ꯃꯦꯝ ꯍꯥꯏꯀꯣ ꯃꯦꯝꯁꯦ ꯄ꯭ꯔꯣ ꯑꯣꯏ ꯂꯩꯔꯝꯃꯦꯀꯣ ꯑꯗ ꯑꯩꯅ ꯑꯍꯟꯗ ꯍꯧꯅꯣ ꯍꯥꯏꯕꯀꯣ ꯑꯗꯨꯅꯦ ꯁꯨꯝ ꯑꯩꯁꯦ ꯄꯤꯀꯥꯟꯗ ꯑꯗꯨꯝ ꯀꯣꯝꯄꯤꯇꯤꯇꯤቭ ꯑꯣꯏꯕ ꯁ꯭ꯄꯣꯔꯠꯁ ꯀꯣ ꯑꯩꯈꯣꯏꯒꯤ AXNꯗꯒ ꯂꯥꯛꯄ ꯑꯦꯃꯦꯖꯤꯡ ꯔꯦꯁꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯑꯗꯨꯝ ꯌꯦꯡꯉꯛꯑꯦꯕ ꯑꯗꯨꯏꯗꯨꯅ ꯉꯁꯥꯏꯒꯤ ꯁ꯭ꯇ꯭ꯔꯦꯇꯤꯖꯤ ꯆꯨꯝ ꯇꯥꯔꯗꯤ ꯁ꯭ꯄꯣꯔꯠꯁꯀꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯌꯥꯏꯁꯦ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯖꯤꯝꯒꯨꯝꯕ ꯆꯠꯄ ꯈꯣꯠꯄꯗꯤꯀꯣ ꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯔꯛ ꯍꯟꯒꯦꯒ ꯍꯥꯏꯕ ꯌꯥꯎꯋꯦꯀꯣ ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯑꯃꯈꯛꯁꯨ ꯂꯩꯍꯧꯋꯦ ꯃꯣꯏꯒꯤꯗꯨꯗ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯌꯣꯛꯈ꯭ꯔꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯍꯧꯋꯦꯕ ꯍꯥꯏꯕꯗꯤ ꯃꯄꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯌꯥꯝ ꯄꯤꯛꯂꯤꯕ ꯑꯉꯥꯡꯅꯤꯀꯣ ꯆꯍꯤ 3 ꯈꯛ ꯑꯗꯨꯐꯥꯎ ꯆꯠꯂꯦ ꯍꯥꯏꯕ ꯀꯤꯗꯕꯩ ꯆꯥꯡꯗꯣ ꯑꯗꯨꯒꯤ ꯑꯉꯥꯡꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯣꯖꯔꯁꯦ ꯌꯥꯝ ꯅꯧꯅ ꯁꯨꯝ ꯍꯧꯍꯟꯈꯤ ꯇꯥꯔꯗꯤꯀꯣ ꯑꯩꯈꯣꯏ ꯀꯤꯕ ꯈꯣꯠꯄꯁꯦ ꯑꯝꯇ ꯁꯨꯝ ꯍꯟꯊꯒꯅꯤꯅ ꯑꯩ ꯈꯜꯂꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯗꯨꯒꯤ ꯀ꯭ꯂꯤꯞꯇꯨꯁꯨ ꯑꯩ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯦ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯍꯜꯂꯦ ꯃꯐꯝꯗꯨꯗ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯣꯏ ꯑꯉꯥꯡꯈꯩꯁꯦ ꯁꯦꯟꯁꯤꯇꯥꯏꯁ ꯇꯧꯔꯦꯀꯣ ꯑꯗꯨꯒꯤꯗꯨꯗꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯁꯦꯚꯤꯡ ꯇꯧꯕ ꯀꯔꯝ ꯀꯥꯟꯗꯩ ꯍꯧꯒꯅꯤ ꯇꯣꯂꯣꯞ ꯆꯥꯔꯒ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯈꯣꯠꯀꯅꯤ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯏꯝꯄꯣꯔꯇꯦꯟꯁ ꯑꯣꯏꯕ ꯈꯣꯠꯄꯁꯨ ꯂꯣꯏ ꯄꯤꯔꯦ ꯃꯈꯣꯏꯗ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯂꯟꯆ ꯆꯥꯔꯦ ꯂꯟꯆ ꯆꯥꯔ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯍꯥꯏꯔꯛꯑꯦꯕ ꯉꯁꯥꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯑꯃꯒ ꯂꯩꯔꯤꯑꯅ ꯑꯗꯒꯤꯗꯤ ꯂꯥꯁꯀꯤ ꯑꯣꯏꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯗꯤꯀꯣ ꯑꯉꯥꯡꯁꯤꯗꯗꯤ ꯂꯣꯏꯅꯃꯛ ꯑꯣꯜ ꯗ ꯒ꯭ꯔꯨꯞꯁꯀꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒꯤꯗꯨꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃ ꯇꯧꯋꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯁꯈꯩꯁꯦꯀꯣ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯑꯗꯩ ꯈꯔ ꯍꯟꯊꯕ ꯇꯧꯔꯒ ꯃꯣꯏ ꯄ꯭ꯂꯦꯠꯁꯦ ꯑꯦꯁꯦꯟꯗꯤꯡ ꯑꯣꯔꯗꯔ ꯑꯣꯐ ꯗ ꯁꯥꯏꯖ ꯂꯣꯟꯈꯠꯅꯔꯒ ꯂꯩꯕꯗꯣ ꯑꯗꯨꯒꯤꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ A ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯒꯤ B ꯍꯥꯏꯔꯤ ꯐꯥꯎꯁꯦ ꯄꯨꯔꯒ ꯐꯥꯏꯅꯦꯜ ꯗꯦꯁꯇꯤꯅꯦꯁꯟꯁꯤꯅ Cꯅꯦꯕ C ꯍꯥꯏꯔꯤ ꯐꯥꯎꯁꯤꯗ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯈ꯭ꯋꯥꯏ ꯑꯆꯧꯕꯅ ꯃꯈꯥ ꯊꯪꯉꯒ ꯍꯟꯊꯔꯒ ꯁꯥꯏꯖ ꯑꯃꯈꯛꯇ ꯄꯨꯔꯥ ꯂꯣꯏꯕꯁꯦ ꯑꯗꯨ ꯁꯦꯝꯒꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯣꯏꯁꯦ ꯃꯣꯏꯒꯤ ꯇꯤꯝꯁꯦ ꯀꯂꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯥꯏꯗꯣꯛꯑꯦ ꯑꯗꯨꯅ ꯔꯦꯗ ꯇꯤꯝꯗꯨꯅ ꯔꯦꯗ ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯅꯤ ꯒ꯭ꯔꯤꯟ ꯇꯤꯝ ꯕ꯭ꯂꯨ ꯇꯤꯝ ꯗꯥꯔꯛ ꯕ꯭ꯂꯨ ꯒ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ So once you tell me, then we will start from there and we will reach at that boarding location. Okay, see here. ꯏꯔꯣꯏ ꯂꯣꯏꯔꯛꯑꯝꯗꯥꯏꯒꯤꯗꯗꯤ ꯔꯦꯗꯀꯤ ꯇꯤꯝꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯁꯦ ꯈꯠꯅꯔꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯈꯠꯅꯕꯗꯣ ꯈꯥꯝꯗꯣꯛꯑꯦ ꯑꯗꯣ ꯈꯠꯅꯕ ꯍꯥꯏꯗꯤ ꯈꯨꯠꯇꯤ ꯌꯥꯎꯅꯗꯕꯤꯗ ꯑꯃꯈꯛ ꯐꯖꯅ ꯈꯠꯅꯕꯗꯣ ꯃꯆꯤꯟꯅ ꯀꯧꯅꯔꯣꯏ ꯏꯕꯥꯅꯤ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯇꯧꯗꯅ ꯈꯠꯅꯩꯌꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯁꯤꯒꯤ ꯌꯥꯝ ꯀꯥꯟꯅꯕꯁꯦ ꯁꯨꯃꯥꯏꯅ ꯒ꯭ꯔꯨꯞ ꯑꯦꯛꯇꯤꯚꯤꯇꯤꯁꯇ ꯑꯩꯈꯣꯏ ꯈꯠꯅꯕ ꯈꯣꯠꯅꯕꯁꯦ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯎꯟꯈꯠꯅꯔꯛꯀꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯁꯤꯞꯇꯨꯅ ꯂꯨꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯒꯣꯅ ꯂꯨꯕ꯭ꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯔꯟ ꯇꯧꯕ ꯐꯪꯉꯦꯕ ꯑꯗꯨꯅ ꯑꯣꯚꯔꯑꯣꯜ ꯉꯁꯥꯏꯒꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯥꯁ ꯑꯣꯏꯅ ꯆꯥ ꯑꯃꯃꯝ ꯄꯤꯊꯔꯛꯑꯦ ꯑꯗꯨꯒ ꯃꯣꯏ ꯕꯣꯏꯜഡ് ꯄꯤꯅꯠꯁ ꯈꯔ ꯄꯤꯖꯔꯛꯑꯦꯀꯣ ꯄ꯭ꯔꯣꯇꯤꯟ ꯍꯥꯏ ꯄ꯭ꯔꯣꯇꯤꯟꯅꯤ ꯐꯦꯠꯁꯀ ꯑꯗꯨꯗꯨꯅ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯒꯤꯅꯦꯅ ꯃꯈꯣꯏꯒꯤ ꯑꯗ ꯖꯪꯒꯜ ꯃꯔꯛꯇꯅꯤꯅ ꯄꯥꯟꯕ ꯉꯁꯥꯏꯒꯤ ꯄꯦꯁꯟ ꯐ꯭ꯔꯨꯠꯇꯣ ꯑꯗꯨ ꯈꯔ ꯄꯤꯔꯛꯑꯦ ꯑꯩꯅ ꯑꯁꯤꯗꯩꯁꯦ ꯐꯖꯩ ꯍꯥꯏꯔꯨꯕꯀꯣ ꯍꯥꯏꯕꯗꯤ
ꯄꯨꯔꯥ ꯑꯣꯔꯦꯟꯖ ꯑꯣꯏꯔꯒ ꯃꯨꯜꯂ ꯂꯩꯕꯗꯣ ꯑꯗꯨꯅ ꯃꯣꯏꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯤꯔꯛꯀꯦ ꯃꯣꯏ ꯃꯐꯝꯗꯨꯒꯤ ꯃꯤꯈꯩꯅ ꯑꯩꯒꯤ ꯃꯌꯥꯝꯁꯨ ꯄꯤꯕꯤꯔꯛꯑꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯑꯒꯦꯟ ꯃꯃꯥꯡꯗ ꯂꯥꯛꯈꯤꯕ ꯑꯗꯨꯃꯥꯏꯅ 2 ꯀꯤꯂꯣꯃꯤꯇꯔꯁꯦ ꯍꯜꯂꯛꯄꯩ ꯂꯝꯕꯤꯁꯤꯗꯗꯤ ꯑꯉꯥꯡꯈꯩꯁꯦ ꯃꯣꯏꯗꯣ ꯐꯣꯟꯗꯣ ꯐꯪꯉꯕꯅꯤꯅ ꯃꯣꯏꯅ ꯐꯣꯇꯣ ꯅꯝꯕꯁꯤꯀꯣ ꯐꯣꯇꯣ ꯅꯝꯗꯅ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯅꯦꯛꯁ ꯑꯇꯣꯞꯄ ꯁꯦꯛꯁꯟ ꯑꯃꯒꯤ ꯕꯁꯇꯣ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯁꯦꯛꯁꯟꯒꯤ ꯕꯁꯀꯤ ꯃꯤꯈꯩꯗꯣ ꯂꯣꯏ ꯀꯨꯝꯊꯈ꯭ꯔꯒ ꯃꯣꯏꯅ ꯑꯃꯨꯛ ꯇ꯭ꯔꯦꯛꯀꯤꯡ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯕꯁꯇꯣ ꯀꯥꯈꯠꯂꯒ ꯍꯜꯂꯛꯑꯦ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯀꯦꯝꯄꯁ ꯌꯧꯕ ꯃꯇꯝꯗꯗꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯦ ꯃꯃꯥ ꯃꯄꯥꯅ ꯂꯧꯕ ꯂꯥꯛꯀꯗꯕꯈꯩꯗꯣ ꯃꯊꯟꯗ ꯍꯥꯟꯅ ꯕꯁꯇ ꯑꯇꯣꯞꯄ ꯕꯁꯇ ꯂꯣꯀꯦꯜ ꯕꯁꯇ ꯍꯜꯂꯝꯕ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯍꯥꯟꯅ ꯂꯣꯏ ꯐꯣꯟ ꯇꯧꯔꯦꯕ ꯑꯩꯈꯣꯏ ꯍꯜꯂꯛꯄꯁꯦ ꯃꯝꯗꯧꯕꯅꯤꯅ ꯑꯉꯥꯡꯁꯦ ꯂꯧꯕ ꯂꯥꯛꯄꯤꯌꯨꯑꯅ ꯄꯦꯔꯦꯟꯁꯅ ꯂꯣꯏ ꯂꯥꯛꯑꯦ ꯂꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯣꯁꯇꯦꯜ ꯅꯨꯄꯤ ꯃꯆꯥꯈꯩꯗꯨꯗꯤ ꯑꯩꯒ ꯆꯪꯃꯤꯟꯅꯔꯛꯑꯦ ꯑꯗꯨꯒ ꯗꯤꯅꯔ ꯆꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯟꯈꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯉꯥꯡꯈꯩꯒꯤ ꯌꯥꯝ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯣꯏꯕꯗꯣ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯌꯥꯝ ꯀꯥꯟꯅꯍꯧꯋꯦꯕ ꯍꯥꯏꯕꯗꯤ ꯃꯥꯏꯟꯗꯣ ꯄꯨꯔꯥ ꯐ꯭ꯔꯦꯁ ꯑꯣꯏꯔꯒ ꯔꯤꯖꯨꯚꯤꯅꯦꯠ ꯇꯧꯕꯗꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯈꯔꯗꯨꯅ ꯑꯩꯒꯤ ꯍꯥꯔꯠ ꯔꯦꯠꯁꯨ ꯄꯝꯞꯀ ꯇꯧꯔꯒ ꯂꯩꯗꯅꯀꯣ ꯑꯩꯉꯣꯟꯗ ꯔꯤꯂꯦꯛꯁꯦꯁꯟ ꯑꯃ ꯐꯪꯉꯦꯕ ꯃꯤꯁꯦ ꯌꯥꯝ ꯍꯦꯟꯅ ꯁ꯭ꯇ꯭ꯔꯦꯁ ꯑꯣꯏꯇꯥꯔꯗꯤ ꯑꯥꯏꯗꯔ ꯃꯥꯎꯟꯇꯦꯟꯗꯔ ꯅꯠꯇ꯭ꯔꯒ ꯋꯥꯇꯔ ꯕꯣꯗꯤ ꯂꯩꯕ ꯃꯐꯝꯗꯔ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯐꯣꯔꯦꯁꯇ ꯆꯠꯄꯤꯌꯨ ꯍꯥꯏꯔꯤꯅꯤꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯗꯨꯗꯤ ꯃꯥꯎꯟꯇꯦꯟꯁꯨ ꯑꯣꯏꯔꯦ ꯐꯣꯔꯦꯁꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯏꯁꯥꯁꯦ ꯐꯨꯜꯂꯤ ꯏꯅꯔꯖꯥꯏꯁ ꯇꯧꯔꯒ ꯍꯜꯂꯛꯄꯗꯧꯅ ꯇꯧꯋꯦꯕ ꯑꯗꯨꯅꯦ ꯑꯣꯚꯔꯑꯣꯜ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯩꯅ ꯑꯥꯎꯠ ꯑꯣꯐ 10 ꯄꯤꯌꯨ ꯍꯥꯏꯇꯥꯔꯗꯤ ꯑꯩ ꯐꯨꯜ ꯀꯣ 10 ꯑꯥꯎꯠ ꯑꯣꯐ 10 ꯄꯤꯒꯅꯤ ꯑꯗꯨꯅꯦ ꯑꯥꯎꯠꯕꯥꯎꯟ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯗ ꯇꯧꯔꯛꯏꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝꯗꯨꯅꯀꯣ ꯑꯩꯁꯦ ꯄꯨꯔꯥ ꯌꯥꯎꯁꯪ ꯁꯥꯊꯤꯅ ꯃꯤꯁ ꯇꯧꯕ ꯍꯥꯏꯇꯥꯔꯗꯤꯀꯣ ꯑꯩ ꯁꯥꯊꯤꯅ ꯃꯤꯁ ꯇꯧꯍꯜꯂꯦ ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯑꯗꯨꯅꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯃꯨꯛꯀꯁꯨ ꯑꯩ ꯌꯥꯎꯁꯪꯒꯤꯀꯣ ꯍꯦꯞꯄꯤ ꯌꯥꯎꯁꯪ ꯑꯗꯨꯒ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯕꯥꯏ ꯕꯥꯏ